ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯟꯅꯗꯧꯅ ꯑꯩ ꯉꯁꯤꯁꯨ ꯃꯌꯥꯝꯗ ꯑꯔꯥꯏꯕ ꯑꯆꯥꯄꯣꯠ ꯑꯃ ꯁꯦꯝꯕ ꯎꯠꯆꯔꯛꯀꯦ ꯍꯥꯏꯔꯤꯕ ꯑꯆꯥꯄꯣꯠꯁꯦ ꯑꯉꯥꯡꯁꯤꯡꯅꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠꯅꯤ ꯁꯦꯝꯕꯗꯁꯨ ꯌꯥꯝ ꯂꯥꯏꯕꯅꯤ ꯃꯆꯟꯁꯨ ꯌꯥꯝ ꯆꯪꯂꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯆꯥꯄꯣꯠꯁꯦ ꯁꯦꯝꯃꯤꯟꯅꯔꯣꯁꯤ ngasi achapot se asigi biscuit tagi sadoini lupa 10 piba piketo aduna sap sabani dukan da yawram dabaki 30 piba si oina puraga labani asisu punna sizinaro si koina grinder da kupna takhaidoini horen grinder da hapa nungai na ba si hana macha macha thudi khisi si yam kupna takhaidoini jabau jabau takhaiba yade mayam asi grinder da kupna takhairo se sigi mathakta cocoa powder samas ani makhai muki sang yalase si sina ren aigi achapo se masudagi mahaudagi pura chocolate olandoini sangom manangba samas ani muki chang hapase sangom manangba sina aigi achapo se athumbai mahau pidoini aduga posing se mana loina combine to hondoini phajalandoini si hana phajana mix tawkhisi sisu phajana mix tawkhre mathakta sangom khara haijilasi aduga phajana tolase mathak sida butter khara taisilasi do se kangsin khidanaba makuma makupsilaga si se minute 10 rest ta holase marak sida achapo sida hapnaba khoya do semurase mai se thadringai da sangom khara haijilase mathak sida sangom mafaba cup ama hapase amukta da punna haijin biganu khara khara ta hairaga phajana mix tawbiyo natradi sangom se matum matum taraga yawkhrani horen khoya do sit nalaroi si phajana mix tawdri phau mai thaba yade ko si phajana mix tawkhre mai tharasi mai kalan biganu mai si anemada laitharaga sangom se tapna tapna lolase mamang da su aina khoya saba se utsakhrabani utsakhiba singdo loina mawong manadabani ngasigi sichu anauba mawong amane haujukti sangom si nangsila abanina napsilakpasu haurani napsilaktanaba mathakta butter khara hapasi gi oina hapasu yai sigi matang sida khoya se lokhatpiro sidagi henjiluradi khoya se kansinkhrani horen takpada yararoi ahan bada asimuk chawa butter paper ani ka aga thambiro sigi mathakta horen naptanaba butter khara taisilasi
Asi ngasai aikoina ahanbada totla thamkhibaduni si hana si asigi mathakta taktringaida phajana sandokhisi sigi mathakta su butter khara taikhisi horen takpada nablaktanaba asisina ngasai khoyadoni asisu asigi mathakta taksindoini si freezer da minute kunmuk thammurasi adugi matungda masana fajana set tajaramani adugi matungda ai mayam da ujarage mayam asi achapot se yengbuda yam phajadra hek ubuda saningba phawandra ne asi achapot sida chocolate ki mahau ne adagi khoya gi mahau ne ani se punsinba gi mahau se yam hau bani mayam su yumda try tawraga yengbiu aduga engonda comment pibiru adudi mayam hana dauna ngasigi achapot se su mai tadra ne